अहानबदा कांगलेपाकी मैरादी अतिन पाउखर मैम थमजगे न लोकल मियोनी नोंमैना कापतुना हालमदे ngasi numida waira pung mangaram taba matamna kaksing police ki manungsana kairak panchayat garga mayukna ba mafam amada sakhangda bu khulai paiba miyoy khrana cycle thoduna lakpa miyoy manga gi manungda miyoy ani nongmaina kapagi thodok thopamda laikhidra haidi press ta phangma paw gi matung inadi laikhidra ba miyoy ani adudi Sunalal Kumar sei taragani pan apokpa Birendra Kumar amadi Dasharat Kumar sei taragatre apokpa Mohan Sani kawi makoi animak Bihar gi Yadapur PS ki manungsanba Raswahi village tagini haujingna kairak khunjau da leiba baragi ka ama da lebani makoi wabagai kaithel masada thabak subu loiraga cycle tongduna makoi manga halakpada lambi da leiramba sakhangdaba krai paiba mi khrana nongmaina kapadagi na local ani es laikhidabani hari Atopa paumana lamtai khunau du Kuki militant singna Meitei gi yum ama bomb sizinaduna thugaikre Jiribam the CDO sing helicopter da pusilakhre Jiribam district ki tuan mafam kyar Kuki terrorist na numayama di bomb kapsinduna landaba loinana bomb phumduna yum thugaiba gi thabak satharakpa gi manungsana ngasi nungthul pung ani makhairom taba matamda Jiribam district ki Borobekra subdivision gi manungda leiba sek ki yum ama Kuki militant singna bomb fit tawduna pakhai henduna thugaikre loinana Jiribam district ta santi purokna bagi panamda ahenba security force sing thajin bagi manungsana ngasi su Manipur police ki CDO personnel kaya pusilakhre hari Pauksi esina thawdok thopam dagi phangba paw gi matung ina di bomb fit tawduna pokhan khiba yum asi lamtai khunau da leiba soibam rajen kawba miyoy amagi sekna sabi yumni lamtai khunau hairiba mafam asi Kuki militant singna yamna toina nongmay amadi bomb kapsinduna landarakpa mafam oibana mi leiba ngamdaduna ahangba yum oina leibani masigi kudong saba lawduna lamtai khunau da leiba yum thadoktuna sanakhraba Meitei gi yum sing mathang thugaina bigi khongjang sangsilakpani hairi Yum Thugai bigi paw si taba dagi panthapa leitana Jiribam district police ki kangbu sing thabok phomda sangsin kriyari yamna ngaklibadi lamtai khunau area da central force ki kangbu kaya amus laidibani makoi laina matokram Kuki militant sing na bomb khanduna yum Thugai ba ngamlibano haibisu wangam oidi amaram Jiribam district ta Manipur lengana santi thamna bigi lokalakpa thabaki manungsana ahenba security force thajin bawkhre ngasi su helicopter da tank anirak thokna Manipur police ki command personnel humdraga tare pusinkre masida natana makhatana security force sing pushing na bigi khongthang sing su lakhut kani haidi ngasinu mida waram phong ki ba tungan ba Manipuri si phong sing amasum thokhi ba thawdwa thok sing dagi maroi bi I paw sing myam la thamjagi anbada kangla paw dagi lokhasaraga climate change na pirakpa saitheng sing gi manungda miyoi bigi haksel da su saitheng amma mayu na ba hore Dr. Sambo Golmai Manipulenga ki health Director Dr. Sambo Golmai naikre climate change na pirakpa tungan saitheng sing gi manungda miyoi bigi haksel da su ngasi asobo saitheng amma mayu na ba hore wafam singa si Indian Medical Association IMA Manipur State Branch na silaga lamphel pata leiba association asigi holda numidini subna sathagadaba nifusuba All Manipur Medical Conference ama mekon 2024 hawdokpagi thoramda magna phongdokhibani Health Impact on Climate Change at Now haiba theme gi makhada pangthokpa conference aduga madi lenana Dr. Sambo Golmai hai atop state singna phangliba climate change ki saitheng ase ekhoi gi Manipur su phangdaba nati climate change ki saitheng na makhal makha kya gi saitheng pirakta banati masigi iroinana tuan bi industry gi sector khumang sokshilakpa sina ekhoi gi haksang solakpi asoba maraba maswari loinana umang wamang park sana kokthokpa akoi bi gi phiba mosalakpa amadi pollution phalaktaba kya sina anaw ba laina sing thogalakpa hena mateng pangsili miyoibagi mamal yamlaba punsi kya mangkhiba covid laisat asi tholakani haibai khoina khaluba leite state asi da dengue laina paksina narakani haibisi su thajarudi adubu aikhoina khaludaba kya ngasidi mitmang da loina thoklari handak urkhulda anauba laina ama thoklare haikhibadu aikhoina kawru raba viral infection na thonba mampas hairiba laina aduni laina asi haujukpudi mapamadudigi lakshinma ngamle haujuk malaria na nabigi sang khara hantharabasu akoibigi phibamda ahomba kya lakpa maramna paksana na narakpa sugari bani matamamada akoibigi phibam nungai na leramba Manipur ngasidi aying asada sauna ahomba kya lakli oirakliba phibam asida akan mamiyeng sang haudrabadi miyoibigi hakselda akaiba kya lakani maramaduna environment amasum ecology phanaba aikoi kudimakna honabigi tangai fadabale madugi damak aikoina ngamliba makai uwa matik sana thaba sumi
ऑक्सीजन मरांग कायना लैरिबा मखै मखल मखा क्यागी लाइनादगी ngakthokpada asoba mating oigani thaurang ase akhaknaba department khaktana tawgadabani haina laithoklabadi hena awa phamna tagani matang asida community singna saruk yabaga loinana mahiroi singna su wakhal tahanana bo khotnagadabani haina su magna makhata na phongtokhi atopa pawmadana supreme court na manipur lengak ta amung han report piraknaba yathang pirakhre Manipur thuklibi irang asina sokalabasinggi matangda tharakpa case ama hearing satharaba matungda irang asina amang ata thuan khiba madi kanglon kaina lam khapsinduna laishalibasinggi marik sumba report ama pikhalaknaba supreme court na manipur lengak ta amuhana yathang pirakre di hindu paukse gi report aman hai irang asina maram oiraga amang ata thokibasing yengsinbagi thabasi state lenga amasum union home ministry na packet kadabani adumaina ma irang asi ka hena saukthura madi laining laisulga mari leinaba mafam phauba amang ata thuolakpadigi hiramasigi matangna court asina justice mital committee gi supervisor oina khut thingjalakani manipur gi tuan political party amadi CSO kyana hanglakpo hangsingi pakum union government na pidaba amadi lopom tokpa thaudang sing lawdaba tanatana state lenga na irang asigi worosin propangamdana laidi masigi mathakta political party amatada yauminari balusing basing Furuk Kimingda Kaibung Tanari Loinana non state actor Kiana Apapa Makal gi Kulai Paibi Gisang Hingalakli Kulai Singasi Ayamana state armory sing the Lutokibini Mamang the English signal Leramba Jiribam districta Pam the Patokia Toki Basina Irangasi Iana Satuknabigi Asobo Marama Moikibini Langana Tangdu Laitaba Hanjan Hananaba Kongtang Kap Katli Harabasu Singtani over Kongtang Amata Lokat Bigi Mamidi Tadana Adumak lady Government gi Attorney Singna National Security gi Mingda Committee Sigi findings sing adugi aronba ngaknaba court ta thengthang character haijaduna lakli adubu masima case asina thaiduna punaba kongthang amara haibis asobu wangoirakli committee sigi findings sing aduna irang sigi warusin praknaba honabada asoba mating ama oiba ngamlagani hainasu hindu pauksi gi report asina makhata na pali atopa pawmadana miyoi mari brown sugar kona na fare manipur police na senapati district ki senapati police station na konba siphau dai khul da thibu humbi thabak sa thabada brown sugar kg 5.87 ki kona na miyoi mari fakat ngam hari police ki pawman hai pharaba miyoi mari adudi kobi 27 raibi kho saikun go homdoi lobby saikun ga mari amadi Paipau ko say kun go homdoi police na si phayo dai khul da leiba en sohari say nifu gi yumra thibu hum gi thabak sa thabada brown sugar sing du sok case am gi yankhai da hap tuna thamlama thengna badigi phagat ki bani hari hiramasiga madi lendana case register tawkre hain spouse na makhatari atopa pawmana lenga ki english sing ani ga kun ga manga gi general holiday list Kuki rising day haptre Manipur lenga ki general administrative department ge na sai khudingi phongwa general holiday list phongre handa ki lakadori ba sahi english ngani ga kunga manga asigi general administrative department ge na public holiday list october 13 sibu Kuki rising day haina information and public relation department DIPR wall calendar amadi diary da Kuki rising day bu holiday list haptuna lakhibane mathang sai english ngani ga kunga manga ki general holiday da list ki matang da haukiba December mapanda get na thokiba holiday list asidadi haptre masi general administrative department get na negotiable information ki tuwan ma section na piriba sakti na Kuki rising day holiday list gi lakthokiba madi mamang saida restricted holiday amadi suti numit kharaga puna suti kunthraga manga lekhi adubu lakliba sai english ngani ga kunga manga sida holiday numit kunthra da handakhre ari atoba pawmana TV nabagi sang khwai digi name na lebi India gi state amasum union territory singi manung Manipur ahum supatare Anupriya Patel Union Minister of State for Health and Family Welfare Anupriya Patel na phongtokre TV nabagi sang khwai digi name na lebi India gi state ama union territory singi manung da Manipur ahum supata leidi Lok Sabha da Congress ki MP Gaurav Gogoi na hangbu ngamagi aiba pakumoina piduna wapam asi Anupriya Patel na phongtokibani maki pakumadu da hai Manipur TV nabigi sanga si mi lak amagi manungna humfuga mari oidi India gi oina khwai digi nemba sangna Lakshadweep na oidi Lakshadweep ta miyoi lak amagi manungda miyoi taraga matui khaktamak TV na naba thengnari amadi ani subada Kerala na mi lak amagi manungda mi yankhai gi mapa naba thengnaduna ani suba position da leidi awang nopo station gi manungda TV nabigi sanga si Nagaland na khwai digi wang boidi
ꯑꯗꯨꯒ ꯃꯤꯖꯣꯔꯥꯝ ꯑꯁꯥꯝ ꯃꯦꯘꯥꯂꯌꯥ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁ ꯑꯃꯗꯤ ꯇ꯭ꯔꯤꯄꯨꯔꯥꯅ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯂꯩꯔꯤ ꯇꯤꯕꯤ ꯍꯥꯏꯕ ꯂꯩꯅꯥ ꯑꯁꯤ ꯃꯨꯠꯊꯠꯅꯕ ꯂꯩꯉꯥꯛꯅ ꯃꯜꯇꯤ ꯐꯦꯛꯇꯦꯗ ꯑꯦꯄ꯭ꯔꯣꯆ ꯀꯌꯥ ꯄꯥꯏꯈꯠꯂꯤ ꯂꯩꯅꯥ ꯑꯁꯤꯕꯨ ꯊꯦꯡꯅꯅꯕ ꯃꯐꯝ ꯀꯌꯥꯗ ꯂꯦꯝꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯐꯪꯍꯟꯕꯒ ꯂꯣꯏꯅꯅ ꯂꯦꯝꯅ ꯂꯥꯌꯦꯡꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯜꯂꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯇ꯭ꯔꯥꯏꯕꯦꯜ ꯑꯃꯁꯨꯡ ꯔꯤꯃꯣꯠ ꯑꯦꯔꯤꯌꯥꯗ ꯇꯤꯕꯤ ꯂꯩꯅꯥꯒ ꯂꯣꯏꯅꯅ ꯍꯤꯡꯂꯤꯕ ꯄꯦꯁꯦꯟꯁꯤꯡꯗ ꯄꯦꯁꯦꯟ ꯑꯃꯒꯤ ꯑꯦꯁꯦꯟꯇꯤꯞ ꯑꯣꯏꯅ ꯂꯨꯄꯥ 750 ꯐꯪꯍꯜꯂꯤ ꯇꯤꯕꯤ ꯁ꯭ꯀ꯭ꯔꯤꯅꯤꯡꯒꯤ ꯊꯕꯛꯁꯨ ꯑꯌꯨꯁꯃꯥꯟ ꯑꯔꯣꯒ꯭ꯌ ꯃꯟꯗꯤꯔ ꯑꯃꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯁꯦꯛꯇꯔꯁꯤꯡꯒ ꯈꯨꯠꯁꯝꯅꯔꯒ ꯗꯤꯁꯦꯟꯇ꯭ꯔꯦꯂꯥꯏꯖ ꯇꯧꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯇꯤꯕꯤꯒꯤ ꯔꯤꯁꯔꯁꯇ ꯂꯩꯉꯥꯛꯅ ꯏꯟꯗꯤꯌꯟ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯔꯤꯁꯔꯁꯀꯤ ꯈꯨꯠꯊꯥꯡꯗ ꯑꯆꯧꯕ ꯁꯦꯟꯐꯝ ꯑꯃ ꯊꯥꯗꯗꯨꯅ ꯂꯩꯔꯤ ꯍꯥꯏꯈꯤꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯄꯥꯎꯖꯦꯜ ꯄꯥꯎꯆꯩꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔꯅ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯁꯣꯏꯗꯕ ꯉꯝꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯐꯕ ꯋꯥꯈꯜꯂꯣꯟꯗ ꯊꯕꯛ ꯇꯧꯅꯕ ꯍꯣꯠꯅꯁꯤ ꯕꯤꯁ꯭ꯋꯖꯤꯠ ꯂꯩꯉꯥꯛꯀꯤ ꯑꯁꯣꯏꯕ ꯑꯃꯗ ꯂꯥꯟꯅ ꯎꯍꯟꯅꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯑꯐꯕ ꯋꯥꯈꯜꯂꯣꯟꯗ ꯊꯕꯛ ꯇꯧꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯅ ꯄꯥꯋꯔ ꯐꯣꯔꯦꯁꯠ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯠ ꯑꯦꯟड ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯃꯤꯅꯤꯁꯇꯔ ꯊꯣꯡꯒꯥꯝ ꯕꯤꯁ꯭ꯋꯖꯤꯠꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯇꯨꯔꯤꯖꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁ ꯐꯣꯔꯝ ꯃꯅꯤꯄꯨꯔꯅ ꯁꯤꯟꯗꯨꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯨꯞꯅ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯆꯥꯗꯣꯡꯗ ꯄꯥꯡꯊꯣꯛꯄ ꯃꯅꯤꯄꯨꯔ ꯌꯨꯅꯥꯏꯇꯦꯗ ꯕꯥꯏ ꯗꯥꯏꯚꯔꯁꯤꯇꯤ ꯍꯥꯏꯕ ꯍꯤꯔꯝꯗ ꯗꯤ ꯃꯅꯤꯄꯨꯔ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁ ꯀꯜꯆꯔꯦꯜ ꯑꯦꯛꯁꯆꯦꯟꯖ ꯐꯦꯁꯇꯤꯚꯦꯜ ꯂꯣꯏꯁꯤꯟꯕꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ngasi loisinbagi thoram aduna manipur handloom and handicrafts development corporation ki chairman amadi lamlai kendra gi mla ks ibomsa loinana atai maruibu official kya su saru yaki thoram adu ki manungsana di manipur indigenous peoples cultural exchange festival gi seminar amasu phongki chief guest ki role piruduna minister biswajin hai miyoi ba hai bisi soidaba ngamdaba kana amata leiti yum ama palabadi asoiba haibadu adumak leibani aduga sap manana miyamgi tungi yefunaba lengana thabak thoram kya paikhalakpada asoiba khara yorakui hai madura negative criticize tawbagi muhutta positive criticize tawduna puna thabak tawminabagi wakhalo leisi lenga haibasi miyamgi ni miyamsu lenga kini miyamna haiba kudimak lengana pangthokna bohonari lengana haibasu miyamna tabiduna puna sokhatminasi piklabasu pikna awang pokto khundari ba tungan furuk kanglu furup singi lol fijet laiteng amadi yalomi singi satnabi mayam sina aikhoibu saktakli aikhoi khudimak nungsi sanana sakot lambida khong thangjinma ngamna ba hotnaminasi haikenasu pausida makhatana fungdorakli atopa pawmana sei sigi aroiba lok adalat pangthokli case lisingani ga samapalom loisinana ba panam thamli National Lok Adalat sayesigi aroibo ina ngasi lebak sinma thungna pangthoknari Manipur State Legal Services Authority sinduna Imphal yauna tungan district sing National Lok Adalat pangthokpa loinana pre litigation case sing haibadi case thaba hawdriba case sing yauna panduna leiriba case lising ani ga samapalom loisinana ba panam thamli leiba asida leiriba pending case sing amadi pre-litigation case in Lushinabagi Wakalonda Legal Services Authority Act 1987 ki makada National Legal Service Authority na sayamada Lok Adalat marirak pangthokpagi manungda saisigi oina ngasigi asin aroibani National Lok Adalat Lushinba yaba case in manungda criminal compoundables offense yauna bank recovery issue matrimonial dispute sings labor dispute sing lamgi anaba land acquisitions electric amadi isingi bill thidabigi case sing yauna tuan hiram sing yauri Manipur goina ngasi pangthokliba Lok Adalat asida puna case lising ani ga samapalom register tawri basigi manungda case lising amaga sani pan ga marfugatar romdi Imphal West amadi Imphal East khaktagini district ani asigi oina lamphel gi court complex ta Lok Adalat pangthokpaga loinana High Court of Manipur gi Chief Justice D Krishna Kumar na lusingba court asigi judge singna lamphel court complex sathariba Lok Adalat yingsinki Yanaba Purakrab case in Manunda Mio Krakhangatuna, case Lucinbegi certificate sing, case Mayok Nariba sing the High Court ki just sing the Kusanaki. Tunga Chief Justice na Lusingbo High Court ki just sing adu, Visnupudis the Pangtopa Lok Adalat Yingsin Masaki. Lok Adalat Asigamari Lendana, Manipur Legal Services Authority gi, Additional Member Secretary, Benesori, Maibamga Permission Unabama the Manghai, Handaki Lok Adalat asida Ihan Hanboina, academician sing Sargari. Masina tungda academician sing sina mahiroi sing the Lok Adalat ki matang ningtina khangan wada mating ngani amaromda Lok Adalat ta lusin khraba case sing makhatana atopa court amada appeal satpa yararoi hainasu Benesuri na phongdokhi Makasa tharak poina topa pau khrana sayenaba kya lairabasu more town ngamkhai paring na makhatana sambal khaba khre hauju border
Border Road Organization BRO na Indo-Myanmar border ngamkai paring da Tengnopal district ki saru khara sayet na kya lairabasu border fencing ki thabak aukre Tengnopal district ki More town ki thangna leiba ngamkai paring da sambal khabi ki thabak BRO na hokibane ngamkai da leiba lambi thong siam gi thodang loriba BRO na sambal khaba hore habi ki wapamasi BRO Defense Manipur Nagaland amadi South Arunachal social media platform X da photo ga kon thagalakibane Panma yabadi ngamkai sambal khaba tarabas Manipur gi lam saruk mangbi yaroi haina lup kya na haukiba matam kya dagi khongjang sangsindra lakhibani Indo-Myanmar Friendship Gate ki oi thangba romda Kamjong district lom thangba saruk ta hana ngamkai sambal khaba yakhiroi haina sulup kya na athingba piduna lakhibani atopa pawmana Kunjalal Yandrembam na iba lairik ani phongkhre Bendia Publication Silsar Kasar na sinduna Kasar dagi saknairaba aiba Kunjalal Yandrembam na iba lairik Surchandra Maharaj ki Masai Bema Sanatombi ki punsi wari da yumpham oiba wari Nongmai Them Ongbi Sanatombi amadi Sanakonung amadi Ngangbi Maharani ki anisuba Khutnam Phongbi ki tharama mangasi Manipur Press Club ki Loktak Hall pangthokre Lairik asi ki aiba Kunjalal Yandrembam na ngasi phong lipa lairik asi ki matang na paumising hai Lairik asi ki manungda Nongmai Them Ongbi Sanatombi hairibasi Nongmai Them Sagai ki angom ningthaugi masanupa Nongmai Them mani Manik Zanda Luhongbigi wari da yumpham oiraga ibane Sanatombi punsi da yumpham oiba lairik asi mamangda Imasi Maharaj Kumari Binodini na Kumja English singa samapan ga humdra da phongkiba Bor Sahib Ongbi Sanatombi Manipur gi sahitya gi phida da mafam ama ngasi kalliba lairik asidagi tongan ba mahawa ma supigane thajai saknai rabi ayibi Binodini na khut thakibasina Major Maxwell ga Sanatombi makoi enigi wari da Yumpham oiraga ibane ngasigi lairik ani asi puari gi oiba aikoina uhodraba wari khara lairik sida mayek sing ibane haurakliba naha singda puari asi mayek singna khanganingmadagi lairik oina ithoktu miyamna khushinabani haina makna phongdoki Thauramadu the Cultural Forum ki President Professor Koizam Santibala Manipur Language Advisory Board Sayati Academy ki hanagi convener Nongmai Them Kiran Kumar Madi Manipur University ki Associate Professor Dr. Sirom Raskedana Athoiba Lengbirakpa Thoramapu Madi Akhanaba Lengbirakpo in Saruk Yakhianisu Pauks the Makatana Fongdokli Aduga Hausikuna di Mam Pauks Matanga Lusinjarage Masum Mayampuna no Wabdet Ngaminasena Chanel Sigi Maketi Mang Pam Makatana Tamzari Mayampuna no Wabdet Ngaminasi